mathanggi numitni nipi adu thoniyang na lamlen paloi taba lairak adu tamna sali mahang na sali ba mafam adu piyainu gi mama guru oiri bi amurai gi mayumda numit adu piyainu sumama gi sangai du dale nipi adu dagi piyainu na sahi kharadi halli nupi adu bu uraduna piyainu na hairak lam inau uda koireda nang bu ima gi sangai asida asmak lak libra nipi adu lak libani wa ma khana gi haidana isi sumafam asida lairam liba sibu onthong na matang sanari mamit aduna mama guru du bu yeng na yawa ma khatar lam ima wafam matana daba yadre amuraina phidadu da amukta hana pham khone hinang bo nipi adu pham thai amuraina kari wan hektama khayu nipi aduna ngarang numit mahang na nungare gi mayum na thengnara khiba urakhiba poshak thaudok adu wari oine lidana masil adu da tamduna khangalam amuraina pochak adu soidna maniyai oiba oigani maniyai oibana taibang asigi lakta sathupli haibu wafam asi akhang ahi guru singna tatna hairam khiba wafam ni madugi tangdang bo mafam adu bo ai khoina su thiribani adu bo haujikti nahak ni ke ku loli bo mafam adu khangdena piyaina ima poshak adu bo phangna ba ikut channa ba khotna bada nasa ai khoi su thaurang yajigi inaw nu pi asina tamliba pawasina haujigi oina makhoi gi yumda lairol chanduna lairi matam asi kui thadringai pora madu bu sillaga thabak asi thoni yang ta hona khona si amuraina madu pumnamaki poram imana singani wakhal hana ningthina tawdaba yadi ngasigi numit asimadi nakhoi punna imagi asida lairo adu wafam asigi matang ningthina khanarasi hoi haina duna makhoi ani maksu mafum madu telairi numidangi matamni makhoi ahumadu punna famini amurai wakhal tawi kari kamaina tawsigi khali Kora thangda wakal adu khanduna hairakla makhoi gi mayunga khara naknaba sidi nangna oire thabak asi nangna oina pangba tare mi pong yamna tawraba sunungai roi aduna na thande hek panglo pora masigi matung ina posak adu bollau ningai mafam adu da nangni hek tamak ayuk ngil marakta sangsilo badi mayaroi ahingi matama mangai batai nipi yaduna ahingi matama hairi basibu madubu oiba yagadrani ahingi matam maduda mayum yum jaw dugi thongjau pumba sese lonchin-duna tumna himnaba matamni maduda karamna aina sangluraga dabano amuraina adu susumi adumna yaroidaba oiragana asumna amu oina tawba tai mafam maduda nangna mamsilakringe matamda lona sangduna masi amada lotuna leigadabani horen makhoina tumna himna khraba matam maduda poram adubu thaurangba tai asumna tawrasi masi natana atopa upai leiroidawri nipi aduna hari adu di ima na hari wafum adu mag ai ngamnaba panglagi ima na thausan biu wafam asida yana duna numit ngai duna leine kai numit aduni nupi adu mathana ta nungare gi mayum tamna sali mafam amada fam laga matang tanja sab matam ama ngai duna leiri mathamoy adu da mani yai oiba adu dan mahangna khalibasi asumna leirak pan numit adu mako sang nungare adu sumakuta kola mapai mamang thangbada leiriba pukri adu da ising sokpa sakkai masanupa koiren ngambudu pikni marol thokti adubu taibang wakhal ningthina tarugum mangola du da sanaduna lei nipi aduna khali matamasi asidagi amuk hengjin khrabadi poramasi amaubo oiba yai nungare na awang pukriya somda satkhingaira e mungasidi hektamak sang hauragi mahaki lairiba masanupa asidi marol bo thokti banina kari sukhangloi urabasu wakhallasi khanduna makong adu thone yangna thangduna mangola du da kakhat mayum adu tamsang Mangna sang khibada koiren ngamba mamit aduna uraba sumarol adu thokpa ngamdabana kari su haiba ngamdri nipi adu yumyai kamasi amada sang sinduna lotna ba mafamni nungare adu ising soktuna ka khalaklam mangola famni ba koiren ngambana makhut aduna imung adom da tin masil adu da ngangduna le mahangna haining libado kari no haiba nungare wakhal ta ba ngamjati nungare imagi pari saudriba kari no nahangna hairibadu bo imadi wakhal bu tadre masagi matawadu da ningai tawri boy khandana amuksu thamjindi adubu makhul aduna imung adom da thinbadi lepti masagi amukta ukhidre matawadu da nungari mabung innadu da chingnaba fauri isa sina hariba sibu karibo oirino makhul asina imung asida asumak thinduna lairiba sibu karigino imung asida karibo laikhraba sano wakhal da asi khanduna nungari masadu pam imung adu da changlakna mamit aduna koyengi lotuna lairibi nupi adu pakhatana loitri mahangna lolibadu ukhragani khanduna loliba mafam adu hongthoknaba khanjai thoni yangna lining thokagi kasil khubam maduda makhong aduna netuna sangsili amamba marum maduda pakthaduna lumdun lai
ꯅꯨꯡꯒꯥꯔꯩ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯟ ꯊꯨꯡꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯖꯩ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯂꯩꯔꯝꯒꯗꯕꯅꯣ ꯀꯣꯏꯔꯦꯟ ꯅꯪ ꯑꯃꯀꯣ ꯏꯃꯥꯕꯨ ꯍꯦꯛ ꯄꯥꯈꯠꯍꯜꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏꯗ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯗꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥ ꯑꯗꯨ ꯊꯣꯡꯅꯕ ꯊꯧꯔꯥꯡꯈꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯥ ꯑꯗꯨꯗ ꯈꯣꯡꯅꯦꯠꯅꯗꯨꯅ ꯂꯨꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯕꯨꯛ ꯅꯥꯀꯜ ꯑꯗꯨꯗ ꯃꯁꯦꯜ ꯇꯨꯝꯕ ꯌꯣꯠꯆꯩ ꯃꯇꯦꯛ ꯑꯃꯁꯨ ꯁꯦꯠꯅ ꯌꯦꯞꯂꯤ ꯑꯁꯨꯝꯅ ꯅꯨꯡꯒꯥꯔꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯒ ꯄꯨꯟꯅ ꯆꯤꯟꯗꯃꯤꯟꯅꯔꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯟꯖꯩ ꯃꯇꯝ ꯑꯁꯤ ꯆꯞ ꯆꯥꯔꯤ ꯅꯨꯡꯒꯥꯔꯩꯒꯤ ꯅꯥꯈꯣꯛꯀꯤ ꯃꯈꯣꯜ ꯑꯁꯤꯅ ꯇꯥꯔꯤꯕꯁꯤ ꯊꯤꯟꯊꯥꯕ ꯌꯥꯗ꯭ꯔꯦ ꯑꯩꯍꯥꯛ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯤꯠ ꯑꯗꯨ ꯍꯩꯅ ꯁꯤꯡꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯃꯌꯥꯏ ꯆꯕꯨꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯌꯣꯠꯆꯩ ꯑꯗꯨ ꯄꯥꯏ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯕ ꯍꯧꯔꯤ ꯑꯁꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯐꯨꯡꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯅꯍꯥꯟ ꯅꯨꯡꯒꯥꯔꯩꯅ ꯐꯨꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯁꯤꯃꯛꯇꯗꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯊꯤꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯣꯟꯅꯔꯕꯔꯅꯤ ꯑꯣꯟꯅꯗꯦ ꯅꯨꯄꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯇꯧꯗꯨꯅ ꯊꯤ ꯑꯁꯨꯝ ꯊꯤꯕꯗ ꯐꯅ ꯌꯥꯝꯅ ꯂꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯊꯣꯛꯂꯤ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯇꯝꯗꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯑꯃꯝ ꯑꯉꯥꯟ ꯑꯗꯨ ꯁꯤꯟꯅꯔꯛꯀꯗꯧꯔꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯅ ꯂꯩꯕ ꯆꯨꯝꯂꯔꯣꯏ ꯈꯟ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯊꯥꯏ ꯄꯣꯛꯄꯤ ꯇꯝꯅ ꯈꯣꯡꯂꯦꯡꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯒꯥꯔꯩꯗꯨ ꯉꯟꯅ ꯍꯧꯒꯠꯆꯩ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯤ ꯃꯁꯥꯗꯨ ꯉꯛꯆꯩ ꯀꯔꯤꯅꯣ ꯂꯝꯌꯥꯏ ꯀꯥ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯁꯒꯨꯟꯕꯨ ꯇꯧꯔꯦꯗꯅ ꯀꯔꯝꯅꯅꯣ ꯂꯩꯕꯥꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯧꯈꯥꯏꯔꯝꯂꯤ ꯃꯊꯟꯗ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤ ꯑꯃꯨꯛ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯖꯩ ꯊꯣꯡꯒꯤ ꯅꯥꯇꯩ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯂꯝꯂꯤꯗꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯨꯡꯒꯥꯔꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯏꯊꯥꯏ ꯄꯣꯛꯄꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯐꯨꯝꯅꯕ ꯊꯧꯔꯥꯡꯈꯤꯕꯗꯣ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯃꯤꯍꯧꯕꯒꯤ ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯁꯒꯨꯟꯕꯨ ꯇꯧ ꯍꯨꯔꯥꯟꯅꯕ ꯊꯧꯔꯥꯡꯂꯤꯕ ꯑꯣꯏꯒꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯑꯆꯥꯎꯔꯝ ꯄꯥꯝꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯒꯥꯔꯩ ꯑꯃꯨꯛꯁꯨ ꯑꯗꯨ ꯅꯣꯡꯒꯤ ꯃꯪꯂꯥꯟ ꯆꯥꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯃꯪꯂꯥꯟ ꯑꯗꯨꯗ ꯁꯛꯎꯗꯕ ꯁꯛꯐꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯏꯃꯣꯝ ꯅꯨꯡꯒꯥꯔꯩ ꯅꯪꯒꯤ ꯃꯪꯂꯥꯟ ꯆꯥꯗ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯁꯛꯎꯗꯕ ꯁꯛꯐꯝꯗ ꯅꯐꯝ ꯂꯥꯡꯗꯕꯨ ꯂꯥꯛꯄꯥꯎ ꯁꯥꯟꯅꯔꯝꯒꯦꯗꯣ ꯅꯍꯥꯟ ꯅꯣꯡ ꯃꯇꯝ ꯌꯨꯝꯖꯥꯎ ꯑꯁꯤꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤ ꯏꯀꯣꯜ ꯑꯃꯕꯨ ꯑꯣꯏꯔꯝꯂꯤꯗꯣ ꯁꯤꯡꯎ ꯃꯥꯒꯤ ꯀꯨꯝꯍꯩ ꯇꯨꯡꯏꯟꯅ ꯃꯅꯤꯌꯥꯏ ꯑꯣꯏꯕꯕꯨ ꯁꯥꯒꯣꯟꯅꯅ ꯌꯥꯔꯧ ꯑꯃ ꯏꯀꯣꯜ ꯑꯁꯤ ꯏꯔꯣꯜꯅꯨꯡꯗ ꯏꯔꯨꯞꯈꯤꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯣꯡꯕ ꯑꯁꯤꯕꯨ ꯑꯃꯨꯛ ꯁꯥꯖꯤꯟꯈꯤ ꯃꯇꯝ ꯃꯥꯒꯤ ꯇꯨꯡꯃꯩꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯅꯤꯌꯥꯏ ꯑꯣꯏꯕꯗꯣ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯇꯤꯛ ꯐꯨꯗꯣꯛꯂꯒꯅꯤ ꯃꯥꯂꯦꯝ ꯂꯩꯔꯣꯜ ꯑꯁꯤꯕꯨ ꯐꯥꯎꯒꯠꯇꯨꯅ ꯏꯄꯥꯜ ꯂꯥꯡꯗꯕꯨ ꯊꯣꯛꯂꯛꯄꯅꯤꯗꯣ ꯃꯗꯨꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯇꯥꯏ ꯂꯝꯌꯥꯏꯁꯤꯗ ꯂꯩꯔꯣꯜ ꯈꯖꯤꯛ ꯑꯃꯨꯛ ꯆꯟꯕ ꯇꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯠꯂꯛꯈꯤꯕ ꯂꯩꯔꯣꯜ ꯑꯁꯤꯗꯤ ꯋꯥꯡꯂꯦꯟ ꯃꯇꯝꯕꯨ ꯈꯨꯌꯧꯅꯃꯜꯂꯤ ꯄꯥꯔꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯗꯣꯛ ꯃꯗꯨꯕꯨ ꯂꯧꯈꯠꯂꯒ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯗ ꯀꯠꯂꯒ ꯑꯇꯣꯞꯄ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨꯗ ꯊꯩꯗꯣꯛꯇꯨꯅ ꯂꯣꯠꯇꯨꯅ ꯊꯝꯃꯨꯀꯣ ꯃꯅꯤꯌꯥꯏ ꯑꯣꯏꯕꯁꯤꯒꯤ ꯍꯪꯇꯛꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯛꯈꯨ ꯃꯅꯨꯡꯗ ꯍꯥꯠꯂꯣ ꯃꯅꯤꯌꯥꯏ ꯑꯣꯏꯕꯗꯨꯕꯨ ꯂꯝꯌꯥꯏ ꯀꯥ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯁꯤꯟ ꯂꯩꯔꯣꯜ ꯑꯗꯨꯕꯨ ꯆꯦꯜꯂꯛꯎꯗꯣ ꯃꯪꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟ ꯅꯨꯡꯒꯥꯔꯩꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯣꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯣꯊꯣꯛ ꯆꯐꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛ ꯃꯪꯂꯥꯟ ꯑꯗꯨꯗ ꯇꯥꯛꯂꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯅꯨꯡꯒꯥꯔꯩ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯁꯒꯨꯟꯕꯨ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯆꯞ ꯆꯥꯅꯗꯤ ꯈꯪꯖꯈꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯐꯕꯤ ꯅꯨꯡꯒꯥꯔꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯐꯠꯇꯕꯗꯤ ꯈꯜꯂꯨꯗ꯭ꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯊꯥꯏ ꯄꯣꯛꯄꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯡ ꯊꯛꯇ ꯅꯨꯡꯒꯥꯔꯩꯕꯨ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕꯕꯨ ꯆꯠꯄꯗ ꯌꯨꯝꯂꯥꯏ ꯃꯍꯥꯛꯀꯤ ꯈꯨꯕꯝꯗ ꯈꯣꯡꯅꯦꯠꯅꯔꯨꯕꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯌꯥ ꯇꯧꯔꯨꯕ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯁꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯅꯥꯕꯕꯨ ꯑꯣꯏꯗꯨꯅ ꯃꯊ꯭ꯋꯥꯏꯗꯨ ꯊꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯅꯤ ꯂꯝꯂꯦꯟ ꯄꯥꯂꯣꯏ ꯇꯥꯕ ꯂꯩꯔꯛ ꯑꯗꯨꯗ ꯑꯃꯨꯔꯩꯒꯤ ꯃꯌꯨꯝꯗꯅꯤ ꯑꯃꯨꯔꯩ ꯑꯗꯨ ꯄꯤꯌꯥꯏꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯃꯨꯔꯩꯅ ꯏꯆꯥ ꯁꯦꯕꯣꯛ ꯑꯗꯨꯅꯁꯨ ꯃꯄꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ
ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯅ ꯀꯣꯛꯊꯣꯟꯅꯔꯤꯁꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯣ ꯈꯟꯖꯔꯤꯕ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛꯁꯤ ꯏꯅꯤꯡꯕ ꯊꯨꯡꯂꯔꯣꯏꯗ꯭ꯔꯅꯤ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯈꯤꯅꯨ ꯅꯆꯥ ꯑꯩꯍꯥꯛꯁꯨ ꯂꯩꯔꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗ꯭ꯔꯕꯁꯨ ꯅꯆꯥ ꯄꯤꯌꯥꯏꯅꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯂꯥꯡꯂꯒꯦ ꯏꯃꯥꯒꯤ ꯏꯪꯒꯣꯏꯅꯨꯡꯕꯨ ꯃꯄꯨꯛ ꯊꯜꯍꯟꯒꯦ ꯑꯃꯨꯔꯩꯅ ꯍꯣꯏ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯕꯅꯣ ꯁꯤꯔꯕ ꯃꯇꯨꯡ ꯋꯥꯐꯥꯡꯅꯕ ꯑꯁꯤꯅꯗꯤ ꯑꯣꯏꯔꯣꯏ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯅꯍꯥꯛ ꯂꯩꯔꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯀꯌꯥ ꯊꯝꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯉꯝꯅꯕ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥꯒꯤ ꯌꯥꯊꯪ ꯑꯗꯨꯃꯛ ꯉꯥꯛꯆꯔꯤ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯅꯆꯥ ꯑꯩꯅ ꯄꯥꯡꯊꯣꯛꯀꯅꯤ ꯁꯦ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯒꯅꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯒꯨꯔꯨ ꯑꯗꯨꯒꯤ ꯌꯋꯥ ꯇꯨꯡꯏꯟꯅ ꯄꯤꯌꯥꯏꯅꯨ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯐꯪꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯒꯨꯔꯨ ꯑꯃꯨꯔꯩ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯌꯦꯍꯤꯠ ꯇꯥꯂꯝꯗꯥꯏꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯆꯥ ꯁꯦꯕꯣꯛ ꯄꯤꯌꯥꯏꯅꯨ ꯃꯃꯥꯒꯤ ꯁꯦꯕꯥ ꯑꯗꯨ ꯇꯧꯔꯤ ꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯋꯥꯈꯜ ꯑꯗꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯕꯗꯤ ꯅꯁꯥ ꯑꯗꯨ ꯑꯗꯨꯃꯛ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯏꯃꯥꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯕ ꯊꯕꯛ ꯁꯤꯂꯝ ꯀꯌꯥ ꯂꯩꯔꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯐꯃꯨꯡꯗ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯃꯨꯔꯩꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯑꯗꯨ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯤ ꯃꯁꯥꯗꯨ ꯄꯨꯡꯇꯦ ꯇꯦꯔꯤ ꯃꯄꯥꯡꯒꯜ ꯈꯖꯤꯛꯇ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯒꯤ ꯏꯔꯝ ꯃꯍꯥꯛꯀꯤ ꯈꯣꯡꯒꯣꯜꯕꯨꯗꯤ ꯂꯤꯕ ꯉꯝꯂꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯄꯥꯝꯂꯝꯕ ꯄꯣꯠꯁꯛ ꯑꯗꯨꯃꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯠꯄ ꯉꯝꯗ꯭ꯔꯦ ꯏꯆꯥ ꯁꯦꯕꯣꯛ ꯑꯣꯏꯔꯤꯕ ꯅꯪꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯗꯨꯅ ꯃꯗꯨꯕꯨ ꯅꯃꯥ ꯅꯄꯥ ꯒꯨꯔꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜꯗꯕꯨ ꯀꯠꯄ ꯉꯝꯕ ꯑꯣꯏꯖꯔꯛꯎꯀꯣ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯤꯌꯥꯏꯁꯨ ꯐꯅ ꯊꯣꯏꯅ ꯍꯦꯟꯕ ꯉꯝꯕ ꯑꯣꯏꯖꯧ ꯏꯃꯥꯅ ꯃꯪꯒꯣꯜ ꯄꯤꯔꯤꯕꯅꯤ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡ ꯑꯃꯨꯔꯩꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯤꯌꯥꯏꯅꯨꯗꯨ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯑꯉꯥꯡ ꯄꯨꯀꯛ ꯆꯥꯎꯔꯕ ꯅꯤꯄꯥ ꯑꯃꯁꯨ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯨꯕꯨ ꯂꯧꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯆꯪꯉꯛꯏ ꯇꯥꯟꯖꯥ ꯑꯗꯨ ꯆꯥꯔꯤꯉꯩ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯁꯠ ꯆꯣꯡꯁꯤꯟꯈ꯭ꯔꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯔꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯇꯥꯈꯤꯕꯗ ꯉꯥꯏꯔꯤ ꯆꯥꯛ ꯃꯩꯄꯨ ꯊꯥꯒꯠꯇ꯭ꯔꯤ ꯅꯠꯇꯦ ꯏꯁꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯅꯦ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯨꯅ ꯊꯣꯡꯂꯛꯀꯦꯀꯣ ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯥꯝꯗꯣꯛꯂꯨꯔꯣ ꯑꯗꯨꯒ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯣꯀꯣ ꯑꯉꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈ꯭ꯔꯤ ꯑꯗꯨꯒ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯩ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯆꯥꯅ ꯏꯔꯣꯏꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯁꯥꯗꯨ ꯅꯥꯕ ꯇꯥꯔꯦꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯔꯣꯏꯕ ꯍꯧꯅꯗꯦ ꯊꯨꯅ ꯑꯃꯨꯛꯇ ꯀꯥꯈꯠꯂꯛꯎ ꯏꯔꯣꯏꯔꯤꯕ ꯃꯆꯥꯅꯤꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯏꯔꯣꯏꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛꯇ ꯂꯣꯏꯈꯤꯒꯦ ꯃꯃꯥꯅ ꯍꯥꯏ ꯃꯗꯨ ꯌꯥꯗꯦ ꯊꯨꯅ ꯀꯥꯈꯠꯂꯛꯎ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯑꯁꯤ ꯂꯣꯏꯔꯦ ꯆꯥꯔꯨ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯃꯆꯥꯅꯤꯄꯥꯗꯨ ꯐꯥꯜ ꯑꯃꯗ ꯐꯝꯗꯨꯅ ꯃꯃꯥꯅ ꯊꯤꯕꯤꯕ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯏ ꯆꯥꯛꯈꯣꯝ ꯑꯗꯨꯁꯨ ꯐꯅ ꯆꯥꯎꯔꯦ ꯃꯍꯥꯛꯅ ꯆꯥꯔꯤꯕꯗꯨ ꯃꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨ ꯉꯛꯆꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯩ ꯃꯆꯥꯅꯤꯄꯥꯅ ꯃꯃꯥ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯆꯥꯛ ꯑꯣꯛꯇꯦ ꯈꯔꯒ ꯍꯥꯞꯄꯛꯎ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯍꯥꯞꯄꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯑꯗꯨ ꯃꯆꯥꯅꯤꯄꯥꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯝꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯋꯥꯈꯜ ꯑꯗꯨꯗ ꯆꯤꯡꯅꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯥꯎꯏ ꯑꯃꯨꯛ ꯆꯥꯛ ꯑꯗꯨ ꯅꯧꯅ ꯊꯣꯡꯒꯠꯅꯕ ꯊꯧꯔꯥꯡꯖꯩ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯑꯉꯥꯡ ꯑꯗꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯏ ꯁꯪꯒꯣꯜꯗꯒꯤ ꯊꯧꯔꯤ ꯑꯃ ꯂꯧꯗꯨꯅ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝ ꯆꯠꯂꯤ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯎꯄꯥꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯃꯁꯥ ꯑꯃꯗ ꯊꯧꯔꯤ ꯑꯗꯨ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ ꯑꯗꯨꯒ ꯊꯧꯔꯤ ꯃꯇꯣꯜ ꯑꯃꯅ ꯃꯉꯛ ꯑꯗꯨꯁꯨ ꯆꯦꯠꯅ ꯀꯤꯁꯤꯟꯈ꯭ꯔꯤ ꯅꯨꯡꯂꯣꯟꯗ ꯌꯥꯎꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨꯅ ꯈꯟꯖꯩ ꯃꯤꯁꯤ ꯄꯨꯝꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏꯅꯒꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯁꯔꯤ ꯋꯥꯁꯛꯅꯤ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯩ ꯑꯁꯤꯅ ꯇꯥꯏꯂꯛꯐꯝ ꯑꯁꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯄꯥꯜꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯎꯁꯥ ꯑꯗꯨꯗ ꯆꯣꯡꯊꯔꯛꯏ ꯃꯉꯛꯇ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨꯅ ꯂꯥꯀꯠꯇꯨꯅ
ꯃꯈꯣꯡ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯥꯎ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯔꯤ ꯊꯋꯥꯏ ꯑꯗꯨ ꯍꯦꯛ ꯊꯥꯕꯒ ꯂꯥꯡꯂꯦꯟ ꯊꯋꯥꯏ ꯑꯗꯨ ꯍꯛꯆꯥꯡꯗꯨꯗꯒꯤ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯦꯛꯐꯝ ꯂꯝꯈꯥꯏꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯈꯦꯛꯐꯝ ꯂꯝꯈꯥꯏꯗꯨꯗꯅꯤ ꯍꯥꯏꯔꯤꯅꯨꯅ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯕ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯤ ꯃꯍꯥꯛꯄꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯀꯥꯏꯕꯤꯔꯦ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯅꯅꯤꯡ ꯄꯪꯇꯧ ꯇꯧ ꯂꯧꯅꯤꯡꯕ ꯊꯋꯥꯏ ꯂꯧꯗꯨꯅ ꯅꯔꯥꯟ ꯌꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯗꯨ ꯍꯧꯅꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯂꯦꯞꯀꯗꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨꯅ ꯏꯅꯤꯡ ꯇꯝꯕꯁꯤꯕꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯃꯔꯨꯁꯨ ꯍꯨꯜꯂꯣꯏ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯈꯤꯅꯤ ꯂꯧꯅꯤꯡꯕ ꯊꯋꯥꯏ ꯂꯧꯈꯤꯅꯤ ꯍꯥꯏꯔꯤꯅꯨꯅ ꯍꯧꯖꯤꯛꯁꯨ ꯅꯍꯥꯛꯅ ꯍꯜꯂꯛꯂꯤꯕꯁꯦ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ ꯃꯗꯨꯃꯛꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗꯣꯡ ꯈꯨꯗꯤꯡꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯕꯨ ꯂꯧꯒꯅꯤ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯍꯥꯏꯔꯤꯅꯨꯅ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯂꯣꯏꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯗꯕ꯭ꯔꯥ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨꯅ ꯑꯗꯨꯒꯨꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯟꯅꯅꯤꯡꯉꯥꯏ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯝꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯏꯅꯤꯡ ꯑꯗꯨꯃꯛ ꯇꯝꯈꯤꯅꯤ ꯍꯥꯏꯔꯤꯅꯨꯅ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯇꯣꯟ ꯊꯛꯇ ꯊꯝꯂꯤꯕ ꯆꯐꯨ ꯑꯍꯤꯡꯕ ꯃꯤꯇꯝ ꯂꯪ ꯑꯍꯤꯡꯕ ꯍꯩ ꯌꯦꯇꯨꯝ ꯑꯁꯤꯅ ꯆꯤꯡꯕꯗꯨꯗ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯃꯤ ꯃꯥꯕꯨ ꯑꯃꯨꯛ ꯃꯤꯀꯧꯁꯟꯕ ꯍꯧꯔꯤ ꯅꯥꯇꯦꯐꯝꯗ ꯇꯦꯖꯈꯣ ꯅꯍꯟꯐꯝꯗ ꯍꯟꯖꯈꯣ ꯇꯥꯏꯕꯪ ꯑꯁꯤ ꯅꯪꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯐꯝ ꯅꯠꯇꯦ ꯅꯪꯅ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯍꯜꯂꯝꯂꯒ ꯁꯤꯡꯕꯗꯣ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯁꯤꯗꯒꯤ ꯂꯦꯞꯅꯤꯡꯉꯥꯏ ꯅꯪꯒꯤ ꯌꯀꯥꯏꯔꯨꯕ ꯊꯋꯥꯏꯗꯨꯕꯨ ꯑꯃꯨꯛ ꯃꯤꯀꯧꯁꯟꯗꯨꯅ ꯆꯐꯨ ꯃꯅꯤꯡ ꯑꯁꯤꯗ ꯅꯝꯆꯤꯜꯂꯕꯅꯤ ꯍꯥꯏꯔꯤꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯌꯦꯇꯨꯝ ꯑꯗꯨꯕꯨ ꯄꯥꯏ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯒꯤ ꯈꯣꯏꯗꯧ ꯈꯥꯗꯨꯗ ꯑꯃꯨꯛꯁꯨ ꯆꯛ ꯊꯤꯜꯂꯤ ꯑꯃꯨꯛꯅ ꯍꯩ ꯑꯗꯨꯗ ꯊꯤꯜꯂꯤ ꯑꯃꯨꯛꯅ ꯂꯪ ꯑꯍꯤꯡꯕꯗꯨꯅ ꯀꯣꯏꯔꯩ ꯑꯃꯨꯛ ꯂꯩꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯂꯩꯇꯥꯅꯕꯨ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛꯀꯤ ꯃꯌꯥꯏ ꯑꯗꯨꯕꯨ ꯁꯣꯟꯁꯤꯟꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯏ ꯀꯔꯤꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯡꯂꯦꯟꯗ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯜꯂꯤ ꯄꯥꯡꯒꯟ ꯐꯨꯗꯣꯛꯄ ꯉꯝꯖꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯍꯥꯏꯔꯤꯅꯨꯅ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯗꯨꯅ ꯂꯥꯔꯣꯜ ꯇꯔꯦꯠꯅ ꯆꯦꯠꯅ ꯈꯣꯝꯖꯤꯟ ꯄꯌꯥꯃꯥꯅ ꯆꯦꯠꯅ ꯂꯩꯔꯣꯜꯅꯨꯡꯗ ꯆꯟꯈ꯭ꯔꯦ ꯂꯩꯔꯣꯜ ꯑꯗꯨ ꯆꯟꯕ ꯂꯣꯏꯔꯤ ꯍꯥꯏꯔꯤꯅꯨ ꯃꯁꯥ ꯑꯗꯨꯗꯤ ꯂꯥꯏ ꯐꯠꯇꯕ ꯊꯋꯥꯏ ꯃꯍꯥꯛꯄꯨ ꯇꯥꯏꯅꯔꯨꯕꯒꯤ ꯋꯥꯕꯅꯗꯤ ꯂꯣꯏꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯁꯨ ꯃꯤꯀꯧꯅꯕ ꯊꯧꯔꯥꯡꯕ ꯍꯧꯏ ꯊꯥꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯆꯥꯅꯤꯡ ꯆꯤꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛ ꯑꯆꯧꯕ ꯄꯥꯠ ꯑꯗꯨꯒꯤ ꯄꯠꯄ ꯑꯗꯨꯉꯩ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯥꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯅꯪꯗꯤ ꯑꯗꯨꯃꯛ ꯂꯩꯔꯣꯜ ꯅꯨꯡ ꯑꯁꯤꯗ ꯁꯥꯊꯣꯛꯇꯨꯅꯕꯨ ꯂꯩꯈ꯭ꯔꯦꯗꯣ ꯃꯥꯂꯪ ꯅꯣꯡꯂꯝ ꯃꯌꯥꯏ ꯑꯁꯤꯗꯕꯨ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯆꯦꯅꯐꯝꯕꯨ ꯂꯩꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡꯗ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯍꯥꯛꯅ ꯁꯥꯊꯣꯛꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤꯕꯨ ꯁꯤꯡꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯗꯨꯗ ꯊꯥꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯤ ꯍꯛꯆꯥꯡ ꯃꯥꯅ ꯆꯤꯡꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯆꯤꯡꯕꯅꯤ ꯊꯥꯁꯤꯒꯤ ꯊꯋꯥꯏꯗꯨ ꯆꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ ꯂꯥꯏꯁꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯁꯤꯡꯂꯣꯟ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯍꯥꯛꯀꯤ ꯁꯥꯊꯣꯛꯄ ꯈꯦꯛꯐꯝ ꯂꯝꯈꯥꯏꯗꯨ ꯇꯝꯅ ꯆꯤꯡꯗꯨꯅ ꯂꯥꯛꯏ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯂꯩꯋꯥ ꯇꯤꯅꯣ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯁꯤꯡꯂꯕ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯅꯨꯅ ꯂꯥꯏꯁꯣꯟ ꯑꯁꯤꯅꯅꯤ ꯁꯥꯊꯣꯛꯂꯨꯔꯕ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗꯨꯕꯨ ꯌꯀꯥꯏꯍꯟꯈꯤꯕ ꯌꯀꯥꯍꯜꯂꯨꯔꯕ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯁꯥꯊꯣꯛꯍꯟꯈꯤꯅꯕ ꯂꯥꯏꯁꯣꯟ ꯑꯁꯤꯕꯨ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏꯗꯨ ꯁꯤꯊꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛ ꯁꯥꯊꯣꯛꯍꯟꯕ ꯃꯗꯨꯒꯤ ꯃꯔꯨ ꯍꯨꯟꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯍꯥꯟꯅ ꯈꯪꯗ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯕꯨ ꯅꯝꯊꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯃꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯅꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯑꯃꯨꯛꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯊꯧꯑꯣꯡꯒꯨꯝꯕ ꯍꯥꯏꯔꯤꯅꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯤꯀꯧꯁꯟꯅꯕ ꯂꯥꯏꯁꯣꯜ ꯑꯗꯨ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯤ ꯊꯥꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯟꯅ ꯃꯇꯤꯛ ꯂꯩꯈꯤꯕꯒꯨꯝ ꯇꯧꯏ ꯃꯁꯤ ꯍꯥꯏꯔꯤꯅꯨ ꯈꯪꯏ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯌꯥꯏ ꯀꯟꯕ ꯂꯥꯏꯁꯣꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ ꯊꯥꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯅꯣꯛꯆꯔꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯝꯁꯤꯟꯅꯕ ꯊꯧꯔꯥꯡꯖꯕ ꯁꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯜ ꯄꯨꯝꯕ ꯈꯪꯂꯝꯂꯒꯅꯤ ꯑꯩꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯨꯕꯨꯁꯨ ꯑꯩꯅ ꯂꯧꯔꯒꯦ ꯍꯥꯏꯔꯤꯅꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯆꯩꯅꯥ ꯀꯌꯥ ꯑꯗꯨ ꯈꯥꯡ ꯊꯋꯥꯏꯗꯨꯕꯨ ꯀꯧꯁꯤꯟꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯕ ꯍꯥꯏꯕꯗꯨ ꯉꯝꯗꯦ
Mamai thangda thajigi thawai mirialna hairinugi haksang aduda songsin mathwai du lau adugi matung haksang manungdagi amuk songthoraklan asumna ahing aduda khekpham lamkhai aduda hairinu thawai du thari asiba hairinugi haksang adu yeng thajigi thawai mirialna hairiklan Singnarakpa khudingmak haujikti thawai aina lemna khak thararoi nang sumangai kanagumba ama sumangai matik fana laiba oisanu aina pumnamak maithiba pigani amuk su wakhalda khal asigumba kaya asigi marakta aina asumak tumina laisin basidi sumdi pumnamak silan thengna ningai ai haki matik magul hengat na bakuna na batay matik magul lasibu hengat ningai taibang matwai kaya bu aina lau batay asi khanduna thawai do hauna launa nokseram Kwak layado asumda mama laitri haibagi pawo du tarat mapuroiba koiren ngambaga masadu bu porga thona yang ithai pokpi tamda lai mahang na mayum yaurakpada mama gi asiba haksang adu puthukina ba haina thorang la phibam madu bu ubada kwak lai kapsai mama adu bu ningsing teng thaja mayam sangduna kwak lai bu themjin bi bona thangda miyam sangduna asiba haksang adu lampak adu tamna mai thana ba puthok tanja adu da ahlama khapna haireklam Nakhoi kanano mata kaithel da satuna sapu ama amukta leirau lagi thauram da siznaga doribani mi leije da ba imung oibana koiren ngambado safu adu lai ni ngai kaithel adu butamna asum lakpana kaithel adu yawi mamit adu koi ni laina safu yon pamadu buti kaithel gi masi yamada safu paikhat laga yoli badu mamit adu oi mafamadu tamna sangsil adu hai ine safu amate yenge ba maning on thokna phamla manupi adu mama adu on silai adubu ubada koiren ngamba masadu takatse khautak sai minga wasi soikri saubiga bo sapu yolam libani pi adu di melai nahan mak haidi mama tharik laini yon adubu numit adu madi mama adu su asi phamda sat liban melai na mama gi mo chinduna phamliban melai makhutuna sapu mayek hak komayai oirap chauba ama pairega hairak lai melai asi aradra koiren ngambado melai bu ubada haifam khangjari adu masil adu da kang melai bu hairiklam nang bu nungai ri bro melai na tapna yengkhal aglaga khumlaklam uri ba sakta masina nungai ta ba haibado soidna khangbiram lagan koiren ngambana pot phamasida phamari kayam kuiri melai sumna tagi ima gi mahut sinmani ebong su ima adu laitabagi asi phamda lakpa oirangani koiren ngambana adu kari go mo wafam amata hangsari melai hekta hangbiyo koiren ngambana naso madubu adumak napa oida silli madubu sumlibra thangai singnamak hangjaningduna taw melaina ha naso makul aduna naso madubu amuk pai makha taraklan lairang mingau asitamak mangairi mawak samli nasomni haibagi magol kari su yaudri silli ba haiba adumak ngairi Kuiraba nasom pambi adu sumai sama bu khang mangamdradana aduma kuitha hori laiji sing khikpina ba kana aso laite melaina hairak ni wafam madu koiren ngamba wakal tari amuk khumlaklam karigino madudi nasom madu kang tagat tek pa amagum singel pambi mahaki mafam madu hongdong ingai matam ol melaina matam madi asumak haukri kana abu sungai biramte Matam hagi isyalda ay di asumak liyang na layhaw khangre pusisi koiren ngambana madu yada layri basa nabi mahaki palong wang na lan susalahid ningol wakan mo mun na tawdo melay na madu pum namang isaya na may salang sagi madu gi awaba karisu ay ngona fauroida thamo yasinawa jabadi miray bahay wahaya sikhang Posia sige poloi fauba palingi nakta bulai ragi. Sapua silau biro matam si tiengkran. Koiren ngamasuwa makhadu taru bangamdri. Sapua du gimawal piram laga set lagi hairam laga setkri. Mang na set kyo mai ki yadu melai na famnu na yengu lehaw. Nung siwa sak ngak tamoy paray umdana. Ngasi su adumang laijari ba punsini. Masa kaya mahakuk hang idom itanda lairi. Set piba ngak tani. Nakhoi pumba inaktagi ay tana adumak waja hoba kui tharaba punsiya sidam nongju kaya yairaba amuk na hongna ne yening sunga kadaba natri poloi phau masak ase khang lagi matam kharagi matung yumlo naba al sing kharan thaurang duna sajawadu isik thialdagi
ꯊꯝꯕꯥꯜ ꯉꯧꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝ ꯃꯗꯨꯗ ꯋꯥꯈꯜ ꯇꯥꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ ꯊꯝꯕꯥꯜ ꯉꯧꯕꯤꯅ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛ ꯈꯪꯏ ꯄꯨꯟꯁꯤ ꯅꯪꯒꯤꯗ ꯃꯇꯦꯡ ꯄꯥꯡ ꯂꯦꯡꯒꯥ ꯊꯣꯡꯅ ꯆꯠꯃꯤꯟꯅꯅꯤꯡꯉꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯜꯂꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯖꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟ ꯍꯧꯖꯤꯛꯇꯤ ꯇꯔꯥ ꯃꯤꯌꯥ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯨꯅ ꯂꯩꯔꯕꯅꯤ ꯂꯩꯔꯝꯂꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯨ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜꯕꯨ ꯃꯇꯣꯟꯂꯣꯝꯅꯕꯨ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯃꯦꯡꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯁꯥꯖꯧ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯖꯩ ꯊꯝꯕꯥꯜ ꯉꯧꯕꯤꯕꯨ ꯑꯃꯨꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯌꯨꯝ ꯑꯗꯨꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯛꯈ꯭ꯔꯤ ꯀ꯭ꯋꯥꯛꯂꯩ ꯃꯌꯨꯝꯗꯒꯤ ꯃꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯊꯋꯥꯏꯃꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯔꯅꯤ ꯃꯇꯥꯡ ꯆꯥꯕ ꯀꯥꯟ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇꯕ ꯋꯥꯡꯂꯦꯟ ꯑꯃꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯈꯪꯅꯕ ꯊꯧꯔꯥꯡꯖꯩ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯌꯥꯏ ꯀꯟꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯅ ꯈꯪꯂꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅꯗꯤ ꯈꯛ ꯁꯤꯖꯤꯟꯅꯔꯣꯏꯒꯦ ꯈꯪꯖꯤꯟꯕ ꯍꯩꯖꯤꯟꯍꯧꯕ ꯑꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯩ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯏꯔꯝꯂꯤꯕ ꯃꯌꯦꯛ ꯑꯗꯨ ꯑꯃꯨꯛꯅ ꯃꯥꯗꯨꯅ ꯄꯥꯏ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯃꯍꯩ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯃꯨꯟꯕ ꯑꯁꯨꯝꯅ ꯃꯁꯤꯜ ꯑꯗꯨꯗ ꯁꯣꯟ ꯁꯣꯟꯗꯨꯅ ꯄꯥꯔꯤ ꯑꯁꯨꯝ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯃꯇꯥꯡ ꯑꯃꯈꯛ ꯊꯦꯡꯅꯔꯤ ꯂꯥꯂꯨ ꯆꯟꯕ ꯃꯁꯤꯜ ꯑꯗꯨꯗ ꯁꯣꯟꯗꯨꯅ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯄꯥꯊꯔꯤ ꯃꯍꯩ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯂꯝꯕꯥ ꯂꯝꯕꯥ ꯁꯦꯝ ꯃꯥꯌꯣꯛꯅꯕꯗ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯍꯩ ꯑꯁꯤꯕꯨ ꯂꯣꯟꯅ ꯊꯨꯞꯅ ꯁꯤꯖꯤꯟꯅꯩ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯇꯥꯏꯕꯪ ꯑꯅꯤ ꯁꯨꯅ ꯊꯧ ꯃꯥꯕꯨ ꯄꯨꯟꯅ ꯄꯥꯡꯃꯤꯟꯅꯕꯁꯨ ꯌꯥꯗꯦꯗꯣ ꯂꯥꯂꯨ ꯃꯥꯕꯨ ꯆꯟꯕ ꯑꯁꯤ ꯆꯤꯡꯌꯥꯒꯨꯝꯕ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯂꯩꯕ ꯃꯐꯝꯗ ꯇꯧꯅꯩ ꯃꯁꯤꯗꯅ ꯍꯦꯟꯅꯁꯨ ꯁꯥꯃꯨꯃꯥꯏꯁꯨ ꯄꯥꯛꯅꯩ ꯃꯤꯇꯝ ꯆꯐꯨ ꯆꯩꯇꯦꯛ ꯆꯩꯒꯥꯏ ꯆꯪꯕꯤꯂꯥ ꯂꯐꯣꯏ ꯐꯥꯏꯕꯣꯛ ꯑꯁꯤꯅꯆꯤꯡꯕ ꯄꯣꯠꯁꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯨꯟꯅ ꯄꯥꯏ ꯑꯔꯣꯏꯕ ꯑꯗꯨꯗ ꯃꯍꯩ ꯑꯁꯤꯒꯤ ꯑꯀꯣꯛꯂꯣꯟ ꯑꯗꯨ ꯌꯥꯎꯔꯤ ꯑꯀꯣꯛꯂꯣꯟ ꯑꯗꯨꯁꯨ ꯄꯥꯗꯨꯅ ꯈꯪꯂꯤ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛꯂꯤ ꯀꯔꯤ ꯀꯔꯝꯕ ꯃꯍꯩꯁꯤꯡ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯄꯥꯕ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯁꯦꯠꯅ ꯌꯣꯝꯁꯤꯟ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯈꯥꯏꯗꯨꯅ ꯐꯣꯝꯖꯤꯟꯈ꯭ꯔꯤ ꯃꯇꯝ ꯃꯥꯒꯤ ꯂꯥꯡꯂꯣꯟ ꯐꯤ ꯑꯗꯨꯅ ꯁꯦꯠꯅ ꯀꯣꯟꯁꯤꯟ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯑꯗꯨ ꯑꯁꯨꯃꯛ ꯇꯞꯅ ꯇꯞꯅ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯇꯤꯛ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕꯗ ꯌꯨꯝꯂꯛꯇ ꯆꯪꯗꯨꯅ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈ꯭ꯔꯤ ꯏꯊꯥꯏ ꯄꯣꯛꯄꯤꯗꯅꯤ ꯃꯦꯂꯩ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ 10 ꯊꯣꯡꯂꯤ ꯈꯨꯖꯥꯝ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣꯝꯗ ꯀꯣꯟ ꯑꯗꯨꯕు ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏ ꯊꯣꯔꯛꯂꯝꯃꯤ ꯈꯨꯖꯥꯝ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯨꯕ ꯁꯛꯐꯝ ꯑꯃꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯈꯪꯆꯦꯠ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯔꯨꯏ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤꯅꯣ ꯆꯥꯛꯈꯨꯝ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯆꯪꯏ ꯑꯗꯨꯒ ꯀꯣꯟ ꯑꯗꯨ ꯊꯝ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯊꯥꯔꯤꯛ ꯂꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯊꯤꯔꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯣ ꯃꯦꯂꯩ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯊꯥꯔꯤꯛ ꯂꯩꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯀꯔꯤ ꯃꯥꯡꯈ꯭ꯔꯒꯦ ꯍꯥꯏ ꯋꯥꯅꯤꯅꯦ ꯅꯪꯕꯣ ꯃꯦꯂꯩ ꯑꯗꯨ ꯃꯃꯥ ꯑꯗꯨꯗ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯨꯡ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯨꯔꯥꯡꯅꯕ ꯁꯛꯐꯝ ꯑꯃ ꯆꯪꯈꯤꯕꯒꯨꯝ ꯇꯧꯏ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯊꯥꯔꯤꯛ ꯂꯩꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯍꯦ ꯃꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗꯨꯗ ꯃꯄꯥꯜ ꯍꯛꯄ ꯏꯅꯐꯤ ꯑꯃ ꯂꯩꯔꯛꯏ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯇꯤꯡꯊꯣꯛꯇꯨꯅ ꯆꯪꯂꯛꯄꯅꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯂꯧꯈꯠ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯨꯅꯤ ꯐꯖꯗ꯭ꯔꯣ ꯃꯆꯨ ꯑꯁꯤ ꯎꯠ ꯃꯆꯨꯅꯤ ꯌꯥꯝꯅ ꯐꯖꯩ ꯃꯆꯨ ꯑꯁꯤꯁꯨ ꯌꯥꯝꯅ ꯏꯪꯉꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯂꯩ ꯋꯥꯈꯜ ꯑꯗꯨ ꯈꯪꯏꯡ ꯍꯦꯛ ꯏꯪꯊꯩ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯕꯁꯤ ꯑꯁꯨꯝ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯋꯥꯡꯕꯤ ꯈꯨꯜ ꯑꯗꯨ ꯌꯧꯏ ꯇꯣꯃꯥꯜ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝ ꯃꯃꯥ ꯄꯤꯌꯥꯏꯅꯣ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯑꯗꯨ ꯃꯈꯨꯠ ꯈꯥꯎ ꯑꯃ ꯄꯥꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯣꯅ
ꯅꯪꯗꯤ ꯃꯄꯥꯁꯤꯗ ꯐꯝꯗꯨꯅ ꯅꯃꯥ ꯂꯥꯛꯄ ꯉꯥꯏꯔꯝꯂꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯉꯥꯃꯨꯛ ꯑꯗꯨ ꯄꯤ ꯁꯦꯁꯤ ꯏꯃꯥꯅ ꯉꯥꯃꯨꯛ ꯑꯁꯤ ꯂꯩꯔꯛꯄꯅꯤ ꯅꯪꯒꯤꯅꯤ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯜꯂꯛꯎ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯃꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯤ ꯈꯧꯔꯥꯡꯅꯔꯤ ꯇꯣꯃꯥꯜ ꯑꯗꯨ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯊꯥꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅꯤ ꯂꯥꯛꯂꯤꯕꯁꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯃꯥ ꯄꯤꯌꯥꯏꯅꯨ ꯑꯣꯏꯅ ꯎꯍꯜꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯆꯥꯛꯇꯥꯒꯟꯕꯤ ꯅꯨꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯖꯠ ꯆꯠꯇꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩꯍꯥꯛꯁꯨ ꯈꯪꯏ ꯅꯨꯃꯤꯠ ꯑꯁꯤꯅ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯏ ꯐꯩ ꯉꯁꯤꯗꯤ ꯅꯥꯌꯨꯝ ꯑꯁꯤ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯐꯠꯇꯕ ꯁꯔꯣꯏ ꯀꯌꯥꯒꯤ ꯁꯥꯊꯣꯛꯄꯝꯕꯨ ꯑꯣꯏꯍꯜꯂꯝꯈꯤ ꯇꯥꯟꯖꯥꯗꯨꯗ ꯑꯁꯦꯡꯕ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯪꯏ ꯃꯗꯨꯕꯨ ꯊꯥꯖꯤꯒꯤ ꯊꯋꯥꯏꯅ ꯎꯔꯦ ꯑꯩꯅꯗꯤ ꯂꯥꯛꯈꯤꯔꯣꯏ ꯈꯜꯂꯤꯕꯁꯤꯗꯤ ꯃꯍꯥꯛꯇꯤ ꯂꯥꯛꯂꯦꯗꯅ ꯀꯔꯝ ꯇꯧꯅꯤ ꯑꯩꯍꯥꯛꯇꯤ ꯅꯥꯔꯛ ꯑꯁꯣꯝꯗ ꯂꯨꯝꯗꯨꯅꯕꯨ ꯂꯩꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯗꯥꯔꯤ ꯑꯗꯨꯗ ꯐꯝ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯣꯃꯥꯜ ꯇꯣꯃꯥꯜ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ ꯇꯣꯃꯥꯜ ꯑꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯏꯁꯤꯡꯁꯤ ꯄꯤꯌꯥꯏꯅꯨ ꯍꯩꯃꯥ ꯏꯁꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏꯗꯅ ꯀꯗꯥꯏ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯕꯨꯛ ꯑꯗꯨ ꯄꯦꯟꯈꯩ ꯊꯛꯇꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯏ ꯃꯁꯤꯕꯨ ꯍꯥꯎꯅ ꯊꯣꯡꯕꯤꯒꯗꯣꯏꯅꯤꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯦꯟꯁꯥꯡ ꯑꯗꯨꯕꯨ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯆꯥ ꯇꯣꯃꯥꯜꯒ ꯄꯨꯟꯅ ꯆꯪꯅꯔꯝꯃꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯉꯟꯅ ꯑꯗꯨꯃꯛ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯊꯥꯖꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯅꯥꯔꯛ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯦꯞꯄꯒ ꯂꯩꯔꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯤꯡꯈꯤꯕꯁꯤ ꯊꯨꯡꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯈꯩ ꯅꯣꯛꯏ ꯑꯍꯥꯡꯕ ꯃꯂꯪ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯄꯥꯏ ꯄꯥꯏ ꯑꯃꯨꯛꯅ ꯃꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯥꯏ ꯀꯣꯟꯅ ꯊꯪꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯨꯠꯇ ꯊꯧꯗꯨ ꯅꯨꯡ ꯑꯅꯤ ꯄꯥꯏ ꯅꯨꯡ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯈꯦꯠꯂꯤ ꯑꯁꯨꯝ ꯈꯦꯠꯄꯅ ꯅꯨꯡ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯩꯔꯤ ꯊꯣꯔꯛꯂꯤ ꯃꯩꯔꯤ ꯑꯗꯨꯅ ꯌꯨꯝꯊꯛꯀꯤ ꯏ ꯑꯗꯨ ꯋꯥꯏꯈꯤꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯆꯥꯛꯂꯛꯄꯅ ꯌꯨꯝꯊꯛ ꯑꯗꯨ ꯃꯄꯥꯛꯅ ꯁꯥꯅ ꯆꯥꯛꯈ꯭ꯔꯦ ꯃꯩ ꯆꯥꯛꯄꯒꯤ ꯄꯣꯗ꯭ꯔꯣꯛ ꯇꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯌꯨꯝꯊꯛꯅ ꯃꯩꯅ ꯋꯥꯏꯅ ꯆꯥꯛꯂꯤꯕꯗꯨ ꯎꯔꯦ ꯏꯁ ꯌꯨꯝ ꯑꯁꯤ ꯃꯩꯅ ꯆꯥꯛꯂꯦꯗꯅ ꯀꯝꯗꯧꯒꯅꯤ ꯑꯁꯤꯗꯤ ꯃꯆꯥ ꯇꯣꯃꯥꯜ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯜ ꯑꯗꯨꯗ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯃꯩ ꯆꯥꯛꯂꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯀꯅꯥꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯩ ꯑꯗꯨꯅ ꯆꯥꯛꯈꯤꯕꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯍꯧꯔꯤꯕ ꯎꯠ ꯃꯀꯦꯡ ꯑꯗꯨꯗ ꯃꯉꯥꯏꯍꯧꯔꯤ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯌꯦꯡꯅ ꯀꯞꯆꯜꯂꯤ ꯀꯔꯤꯅꯣ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤ ꯃꯩꯔꯤꯅ ꯇꯨꯝꯅ ꯆꯥꯛꯂꯦ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯥꯛꯊꯦꯛ ꯄꯤꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯗꯨ ꯐꯅ ꯀꯞꯆꯩ ꯃꯇꯝ ꯑꯗꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯀꯅꯥꯃꯠꯇ ꯃꯐꯝ ꯑꯗꯨꯗꯗꯤ ꯂꯥꯛꯇ꯭ꯔꯤ ꯀꯣꯟꯅ ꯊꯪꯗ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯗꯨꯅ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯩꯔꯤ ꯑꯁꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯆꯥꯛ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯀꯟꯅ ꯈꯣꯜꯂꯥꯎꯔꯕꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯤ ꯐꯩ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯈꯣꯏ ꯄꯨꯝꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯈꯤꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯂꯩꯔꯣꯏ ꯆꯠꯈꯤꯒꯅꯤ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯗꯨ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯒꯦꯀꯣ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯃꯆꯥ ꯇꯣꯃꯥꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯃꯥꯜ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯂꯩꯍꯩꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯃꯥꯟꯅꯔꯒ ꯏꯃꯥꯒꯤ ꯈꯥꯡꯄꯣꯛ ꯑꯁꯤꯕꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯦ ꯆꯠꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯆꯥ ꯇꯣꯃꯥꯜ ꯑꯗꯨꯕꯨ ꯈꯨꯠ ꯁꯝꯅꯔꯒ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛ ꯋꯥꯡꯕꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯟ ꯉꯝꯕꯗꯣ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯂꯩꯈꯤꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯎꯔꯝꯃꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯣꯡꯌꯥꯝꯕꯅ ꯃꯆꯥ ꯀꯣꯏꯔꯦꯟ ꯉꯟꯕꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯤ ꯄꯔꯤ ꯏꯄꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯂꯩꯇꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯑꯣꯏꯔꯛꯀꯗꯕ ꯇꯨꯡꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯃꯃꯥ ꯅꯨꯡꯒꯥꯔꯦ ꯑꯗꯨꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯍꯩꯔꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯣꯟꯅꯩ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯀꯔꯝꯅꯕꯨ ꯃꯤꯠꯌꯦꯡꯅꯒꯗꯣꯏꯅꯣ ꯃꯣꯡꯌꯥꯝꯕꯅ ꯁꯤꯡꯉꯨ ꯃꯥꯒꯤ ꯆꯩꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯦꯟꯅ ꯇꯝꯂꯝꯕ ꯑꯣꯏꯕ ꯇꯥꯏꯗꯣ ꯀꯔꯝꯅꯕꯨ ꯄꯟꯊꯤꯡꯅꯒꯅꯤ ꯄꯥꯏꯃ ꯑꯩꯗꯤ ꯂꯩꯇꯥꯗ꯭ꯔꯤ ꯅꯨꯡꯒꯥꯔꯩꯅ ꯌꯦꯡꯉꯨ ꯅꯄꯥꯔꯤ ꯆꯥꯎꯔꯤꯕꯁꯤ ꯃꯍꯥꯛꯄꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯕ ꯉꯥꯏꯔꯔꯣꯏꯗ꯭ꯔ ꯅꯍꯥꯛꯄꯨ
ꯑꯁꯨꯝꯅ ꯃꯪꯂꯥꯟꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯣꯡ ꯑꯃꯗꯤ ꯆꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯄꯤꯌꯥꯏꯅꯨꯗꯣ ꯃꯆꯥ ꯇꯣꯃꯥꯜꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯅꯤꯡ ꯈꯨꯜ ꯑꯗꯨ ꯌꯧꯏ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯈꯧꯒꯪꯅꯕꯁꯨ ꯐꯥꯎꯔꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ ꯌꯨꯝ ꯑꯗꯨ ꯇꯔꯪ ꯈꯣꯝꯕꯤꯒꯤ ꯃꯌꯨꯝ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯣꯃꯥꯜ ꯑꯗꯨ ꯙꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯊꯛꯏ ꯄꯤꯌꯥꯏꯅꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯇꯔꯪ ꯈꯣꯝꯕꯤꯅ ꯂꯩꯇꯦ ꯄꯤꯌꯥꯏꯅꯨꯅ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ ꯇꯔꯪ ꯈꯣꯝꯕꯤꯅ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯏꯊꯟꯇ ꯉꯥꯏꯔꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯏ ꯅꯊꯟꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯀꯤꯗꯕ꯭ꯔꯥ ꯇꯔꯪ ꯈꯣꯝꯕꯤꯅ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯃꯇꯥꯡ ꯑꯗꯨ ꯆꯥꯔꯤ ꯈꯟ ꯄꯤꯌꯥꯏꯅꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯂꯤ ꯑꯗꯨꯒ ꯇꯥꯍꯜꯂꯤ ꯏꯃꯥꯒꯤ ꯁꯤꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤ ꯂꯩꯅꯕ ꯌꯨꯝ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯆꯪꯖꯐꯝ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯇꯔꯪ ꯈꯣꯝꯕꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥ ꯌꯨꯝ ꯑꯁꯤꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯈꯖꯤꯛ ꯍꯔꯥꯎꯖꯩ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯌꯥꯔꯦ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯇꯔꯪ ꯈꯣꯝꯕꯤꯕ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯅꯥꯎꯀꯣꯟ ꯌꯨꯝ ꯑꯗꯨꯗ ꯇꯣꯃꯥꯜꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯏꯔꯦꯟ ꯉꯝꯕ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯁꯥꯕꯗꯨ ꯂꯥꯏꯍꯧ ꯀꯟꯅ ꯇꯧꯏ ꯀ꯭ꯋꯥꯛꯂꯩꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯉꯥꯡ ꯑꯁꯤꯅ ꯅꯥꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯨꯖꯤꯜꯂꯛꯂꯤ ꯑꯃꯨꯛꯇ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯂꯩꯕꯤꯔꯨꯁꯨ ꯊꯤꯟꯊꯔꯕꯗꯤ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏ ꯑꯌꯨꯛ ꯑꯗꯨꯗ ꯀꯣꯏꯔꯦꯟ ꯉꯝꯕꯗꯣ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯅꯕ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯍꯤ ꯑꯗꯨꯕꯨ ꯍꯣꯜꯂꯒ ꯑꯁꯨꯝ ꯋꯥꯡꯃ ꯑꯗꯣꯝꯗ ꯍꯣꯜꯂꯛꯂꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯀꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯔꯥꯏ ꯂꯩꯃꯗꯣ ꯃꯇꯥꯡ ꯆꯥꯔꯦ ꯈꯟ ꯍꯤꯌꯥꯏ ꯑꯗꯨꯕꯨ ꯇꯣꯡꯕꯔꯤ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯎꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯒꯅꯨ ꯍꯥꯏꯗꯨꯅ ꯆꯤꯡꯑꯣꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯑꯩꯅ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯩꯔꯔꯁꯤꯕꯣ ꯑꯔꯥꯏ ꯂꯩꯃꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯡꯂꯦꯟ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯥꯃꯤꯗ ꯑꯩꯅ ꯀꯣꯏꯟ ꯏꯟꯅꯈꯤꯒꯅꯤ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯃꯗꯨꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯐꯥꯎꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯍꯥꯛꯀꯤꯗꯤ ꯑꯩꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯏꯃꯤꯠꯇ ꯏꯆꯥ ꯐꯥꯎ ꯎꯔꯤ ꯑꯔꯥꯏ ꯂꯩꯃꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤꯗꯤ ꯍꯥꯏꯖꯔꯤꯕꯁꯤ ꯁꯔꯤ ꯋꯥꯁꯛꯅꯤ ꯂꯤꯠ ꯐꯗꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯨꯡꯈꯪ ꯈꯪꯕꯤꯗ꯭ꯔꯤꯕꯗꯤ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯒꯅꯨ ꯆꯠꯂꯣ ꯑꯔꯥꯏ ꯂꯩꯃꯅ ꯆꯠꯂꯕꯁꯨ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯀꯣꯏꯔꯦꯟ ꯉꯝꯕꯗꯣ ꯃꯁꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎ ꯅꯧ ꯑꯗꯨ ꯁꯤꯠꯅ ꯄꯥꯏ ꯏꯃꯥꯏ ꯑꯗꯨꯗ ꯀꯟꯅ ꯍꯣꯜꯂꯤ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯏꯌꯥꯏ ꯑꯗꯨ ꯌꯧꯔꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯤ ꯑꯗꯨ ꯂꯥꯛꯁꯟ ꯏꯔꯣꯜ ꯅꯨꯡꯗꯕ ꯂꯨꯞꯂꯤ ꯄꯨꯝꯅꯃꯛ ꯑꯔꯥꯏ ꯂꯩꯃ ꯃꯍꯥꯛꯀꯤ ꯊꯧꯏꯟꯁꯤꯡ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯀꯣꯏꯔꯦꯟ ꯉꯝꯕ ꯃꯊ꯭ꯋꯥꯏ ꯊꯥꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯑꯔꯥꯏ ꯂꯩꯃ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗꯤ ꯈꯩꯅ ꯄꯦꯟꯖꯔꯤ ꯀꯣꯏꯔꯦꯟ ꯉꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯄꯨꯏ ꯏꯁꯤꯛ ꯂꯣꯛꯁꯤꯡ ꯁꯥꯡ ꯇꯝꯅ ꯄꯨꯈ꯭ꯔꯤ ꯀꯣꯏꯔꯦꯟ ꯉꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯈꯤꯗꯦ ꯋꯥꯒꯩ ꯍꯤ ꯑꯗꯨꯕꯨ ꯏꯌꯥꯏꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯅꯍꯥꯟ ꯅꯣꯡꯃꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯁꯤ ꯑꯣꯏꯔꯝꯈꯤ ꯀ꯭ꯋꯥꯛꯂꯩ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯆꯔꯝꯃꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯝꯅ ꯊꯕꯛ ꯃꯃꯤꯠ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯖꯩ ꯑꯗꯨꯃꯛ ꯂꯥꯛꯇ꯭ꯔꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯉꯥꯏꯕꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯪꯂꯥ ꯑꯗꯨꯕꯨ ꯊꯤꯒꯠꯂꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯀꯣꯏꯔꯦꯟ ꯉꯝꯕꯕꯨ ꯊꯤꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯗꯨꯃꯗꯤ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯑꯋꯥ ꯆꯩꯅꯥ ꯃꯔꯛ ꯑꯁꯤꯗ ꯈꯨꯗꯥꯡ ꯄꯤꯐꯝ ꯅꯥꯏꯅ ꯀ꯭ꯋꯥꯛꯂꯩ ꯍꯤꯡꯂꯛꯈꯤꯔꯝꯃꯤ ꯆꯍꯤ 15ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯁꯥꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯉꯟꯅ ꯄꯥꯟꯈ꯭ꯔꯦ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯖꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯀꯗꯝꯅꯨ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯀꯗꯝꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯄꯨꯟꯅ ꯂꯩꯈꯤꯗꯦ ꯃꯗꯨꯗꯒꯤ ꯀꯗꯝꯅꯨꯅ ꯃꯕꯣꯛ ꯀ꯭ꯋꯥꯛꯂꯩ ꯑꯗꯨꯕꯨ ꯃꯆꯥꯃꯛꯅꯤ ꯈꯜꯂꯒ ꯑꯃꯨꯛ ꯌꯣꯛꯈꯤꯔꯝꯃꯤ ꯀꯗꯝꯅꯨꯅꯁꯨ ꯃꯃꯥꯅꯤ ꯈꯟꯅ ꯈꯟꯖꯈꯤ ꯃꯇꯝ ꯑꯃꯗ ꯏꯀꯣꯟ ꯑꯣꯏꯔꯝꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯄꯨꯡ ꯊꯣꯟꯗꯨꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯣꯡꯕ ꯌꯨꯝꯖꯥꯎ ꯁꯥꯖꯤꯟꯗꯨꯅ
ꯈꯨꯟꯗꯥ ꯂꯩꯇꯥꯕꯁꯤꯗꯒꯤ ꯍꯧꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯕ ꯄꯥꯄꯤ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤ ꯆꯩꯖꯤꯡ ꯑꯗꯨ ꯇꯦꯟꯁꯤꯟꯕꯒꯨꯝ ꯇꯧ ꯃꯁꯤꯅꯁꯨ ꯑꯃꯨꯛ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯔꯤ ꯑꯁꯣꯝꯗꯅ ꯄꯤꯌꯥꯏꯅꯨ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯤ ꯃꯆꯥ ꯇꯣꯃꯥꯜ ꯑꯃꯗꯤ ꯇꯥꯔꯪꯈꯣꯝꯕꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯇꯥꯔꯪꯈꯣꯝꯕꯤꯒꯤ ꯃꯤꯡꯂꯦꯟ ꯑꯁꯤꯕꯨ ꯄꯣꯂꯣꯏ ꯐꯥꯎꯕ ꯃꯇꯝꯒꯤ ꯃꯤꯠꯌꯦꯡ ꯁꯝꯈꯩꯅꯔꯒ ꯋꯥꯏꯅꯨ ꯂꯩꯃ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯈ꯭ꯔꯝꯃꯤ ꯃꯗꯨꯗꯒꯤ ꯋꯥꯏꯅꯨ ꯂꯩꯃ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯅꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯀꯌꯥꯔꯛ ꯏꯁꯤꯛꯊꯦꯜꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯤꯌꯥꯏ ꯑꯣꯏꯕꯗꯨꯕꯨ ꯂꯧꯅꯕ ꯍꯨꯔꯥꯟꯅꯕ ꯄꯣꯔꯝ ꯀꯌꯥ ꯃꯆꯤꯟ ꯁꯤꯟꯊꯥꯗꯨ ꯄꯥꯡꯖꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯁꯃꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯣ ꯑꯁꯨꯃꯛ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨꯃꯛ ꯂꯩꯇ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯀꯗꯝꯅꯨ ꯃꯊꯟꯗ ꯊꯋꯥꯡꯄꯥꯠ ꯑꯗꯨ ꯇꯝꯅ ꯍꯤ ꯑꯗꯨ ꯍꯣꯟ ꯏꯌꯥꯏ ꯑꯗꯨꯒꯤ ꯉꯥꯔꯝ ꯐꯥꯕ ꯐꯨꯝꯗꯤ ꯊꯛ ꯑꯃꯗ ꯏꯟ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯂꯦꯝꯅꯩ ꯃꯥꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯨꯅ ꯅꯣꯡ ꯄꯨꯕ ꯅꯨꯡꯁꯤꯅ ꯀꯟꯅ ꯍꯨꯝꯂꯛꯂꯝꯃꯤ ꯑꯇꯤꯌꯥ ꯑꯗꯨꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯄꯥꯈꯠꯆꯩ ꯊꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯝꯕꯧ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯆꯦ ꯀꯗꯝꯅꯨ ꯑꯗꯨ ꯄꯥꯠꯇ ꯆꯠꯈꯤꯕꯅꯤ ꯑꯇꯤꯌꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯨꯛꯅ ꯁꯨꯅ ꯃꯝꯈ꯭ꯔꯦ ꯇꯥꯔꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯑꯃꯨꯛꯇ ꯅꯪꯅ ꯆꯠꯇꯨꯅ ꯀꯧꯈꯠꯂꯨꯆꯣ ꯊꯝꯕꯧ ꯑꯗꯨ ꯍꯤ ꯑꯃ ꯍꯣꯟꯗꯨꯅ ꯃꯆꯦ ꯀꯗꯝꯅꯨꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯉꯐꯥ ꯐꯨꯝꯗꯤ ꯑꯗꯨ ꯇꯝꯅ ꯍꯤ ꯑꯗꯨ ꯊꯧꯖꯤꯜꯂꯤ ꯍꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯐꯨꯝꯗꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄꯗ ꯁꯦꯡꯂꯧ ꯃꯁꯛ ꯈꯪꯗꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯒ ꯃꯆꯦ ꯀꯗꯝꯅꯨꯒ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯑꯋꯥꯡꯕ ꯍꯅꯧ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯊꯝꯕꯧ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯌꯨꯝ ꯆꯩꯊꯦꯡꯗꯤ ꯃꯥꯡ ꯐꯔꯣꯏ ꯑꯀꯜ ꯑꯊꯧ ꯊꯤꯗꯨꯅ ꯂꯦꯞꯅꯃꯛ ꯃꯄꯤꯅꯩ ꯌꯦꯡꯉꯨ ꯅꯪꯅ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯑꯣꯏꯔꯝꯕ ꯊꯣꯛꯂꯝꯂꯕꯅꯤ ꯑꯁꯤ ꯂꯝꯗꯝꯗꯨꯕꯨ ꯄꯥꯡ ꯑꯃꯪ ꯌꯥꯏꯊꯣꯡꯕ ꯀꯨꯝꯍꯜꯂꯝꯒꯗꯕ ꯑꯗꯨꯕꯨ ꯅꯤꯡꯉꯣ ꯅꯪꯕꯨ ꯄꯥꯏꯃ ꯑꯩꯅ ꯑꯍꯥꯟꯕ ꯎꯔꯨꯕ ꯊꯣꯛ ꯃꯗꯨꯒꯤ ꯇꯟꯖꯥꯗ ꯄꯥꯈꯪ ꯑꯩꯒꯤ ꯄꯥꯏ ꯃꯅꯨꯡꯁꯤꯗ ꯅꯨꯡꯁꯤ ꯏꯍꯨꯜꯕ ꯐꯥꯎ ꯅꯨꯡꯁꯤ ꯃꯃꯤꯕꯨ ꯇꯝꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯃꯣꯡ ꯌꯥꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏ ꯅꯨꯔꯥ ꯅꯪꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯅꯋꯥ ꯑꯃ ꯃꯤꯇꯝ ꯍꯜꯂꯝꯂꯒꯦ 이몸 오이나 뽕 이몸 오이나 차샤노 이몸 마부 낭나 가이동농다 망한게 각 타오랑가는고 이몸 마부 요 마두부 낭나 닝티나 사고나 섹신을 내려보고 마땅 단장아 시곰 농자마다 나 사비 아무 마르게 아숨나 하이람라가 랩라마니 빠도 마콩아도 당도락도는 나락 아두다산 이로 농아두다 아두막 땅제 라빡항보 온누나 이로크리 마타워도 우보다 ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯃꯤꯁꯛ ꯑꯗꯣ ꯁꯤꯡꯎ ꯂꯥꯏꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯃꯛ ꯍꯅꯧ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯖꯝ ꯂꯥꯎꯅ ꯇꯥꯊꯔꯝꯂꯒ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯝꯅꯨ ꯑꯗꯨꯕꯨ ꯏꯟ ꯑꯗꯨ ꯄꯥꯏ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯍꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯃꯌꯨꯝ ꯇꯝꯅ ꯍꯣꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗ ꯊꯝꯕꯧ ꯑꯗꯨꯁꯨ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅꯕꯨ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯗꯝꯅꯨ ꯑꯗꯨ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯄꯤꯕꯨꯛ ꯅꯨꯡ ꯑꯗꯨꯗ ꯇꯥꯎꯁꯤꯡ ꯃꯔꯨ ꯍꯨꯜꯂꯛꯈꯤꯔꯝꯃꯤ ꯃꯤꯍꯨꯜ ꯃꯥꯒꯤ ꯈꯣꯡꯊꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯁꯛꯄꯤ ꯃꯕꯣꯛ ꯀ꯭ꯋꯥꯛꯂꯩꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯍꯥꯏꯔꯛꯏ ꯅꯃꯥ ꯅꯄꯥꯅ ꯅꯤꯡꯊꯤꯅ ꯅꯥꯀꯣꯟꯗꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯍꯥꯛ ꯑꯁꯤ ꯁꯛ ꯍꯦꯛ ꯆꯥꯏꯗꯀꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯇꯔꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥ ꯑꯁꯤ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯀꯗꯝꯅꯨꯅ ꯃꯕꯣꯛꯀꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯍꯩꯔꯥꯡ ꯂꯣꯟꯖꯥꯆꯥ ꯂꯩꯔꯥꯡ ꯂꯣꯟꯖꯤꯟ ꯆꯤꯜꯂꯨꯔꯕꯅꯤꯅ ꯃꯗꯨꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦꯗꯅ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛ ꯈꯪꯏ ꯅꯍꯥꯛ ꯂꯥꯟꯗꯦ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯑꯗꯨ ꯀꯥꯟꯁꯤꯜꯂꯛꯂꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯀꯗꯝꯅꯨꯒꯤ ꯃꯇꯧ ꯐꯤꯕꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯗꯔꯤ ꯄꯥꯎ ꯑꯗꯨ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯅ ꯇꯔꯥ ꯂꯩꯀꯥꯏ ꯑꯗꯨꯃ ꯁꯤꯟ ꯊꯨꯡꯅ ꯈꯪꯅꯔꯤ ꯑꯃꯨꯛꯁꯨ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤꯅ ꯇꯔꯥ ꯂꯩꯀꯥꯏꯗ ꯁꯤꯟ ꯊꯨꯡꯂꯤ ꯃꯋꯥ ꯆꯠꯄꯤ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯅꯔꯤ ꯅꯣꯡꯃ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯗꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯀꯗꯕꯅꯤ ꯍꯨꯔꯥꯟ ꯂꯟꯅꯥꯗ ꯆꯠꯍꯩꯗꯕ ꯊꯕꯛ ꯂꯤꯆꯠ ꯀꯌꯥ ꯆꯠꯂꯨꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯂꯝꯂꯒꯅꯤꯅꯦ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯂꯣꯏꯅꯃꯛ ꯆꯦꯟꯊꯍꯜꯂꯕꯅꯤ ꯊꯤꯍꯜꯂꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯒ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯇꯧ ꯇꯝꯅꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯒꯅꯤ
ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯕꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯨꯔꯕꯁꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯈꯟ ꯃꯗꯨꯗ ꯑꯃꯨꯛ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯕꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯈꯜꯂꯗꯨꯅ ꯆꯤꯝꯕꯥꯜ ꯑꯗꯨ ꯀꯥꯡꯊꯣꯛꯂꯨꯗ꯭ꯔꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯌꯨꯝꯊꯪꯅꯔꯤꯕ ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯩ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯑꯁꯣꯏꯕꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯇꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕꯗ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯥꯏ ꯌꯦꯡꯂꯗꯨꯅ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯍꯤꯛꯇꯣꯛꯈ꯭ꯔꯤ ꯃꯤꯁꯩ ꯀꯌꯥ ꯆꯩꯕꯤꯔꯝꯂꯒ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯟꯅꯈ꯭ꯔꯤ ꯑꯁꯣꯝꯗꯗꯤ ꯀ꯭ꯋꯥꯛꯂꯩ ꯑꯗꯨ ꯂꯥꯏꯃꯟꯕ ꯑꯣꯏꯔꯤ ꯀꯗꯝꯅꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯖꯔꯤ ꯀ꯭ꯋꯥꯛꯂꯩ ꯀꯗꯝꯅꯨ ꯃꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗꯨꯅ ꯂꯩ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗꯨꯗ ꯅꯤꯡꯍꯟꯅꯕꯗꯤ ꯂꯩꯇꯦ ꯑꯁꯣꯝꯗꯅ ꯑꯗꯨꯕꯨ ꯃꯅꯤꯌꯥꯏ ꯑꯣꯏꯕꯗꯨ ꯐꯪꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤꯕꯗꯨꯗꯤ ꯑꯔꯦꯝꯕ ꯇꯥꯈꯤꯕ ꯃꯗꯨꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯤ ꯐꯩ ꯅꯪꯅ ꯉꯝꯂꯒ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯣꯠꯇꯨꯅ ꯊꯝꯃꯨ ꯑꯩꯒꯤ ꯍꯪꯗꯛꯇ ꯃꯗꯨꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅꯗꯤ ꯁꯣꯏꯗꯅ ꯐꯪꯍꯜꯂꯛꯀꯅꯤ ꯑꯩꯒꯤ ꯍꯪꯗꯛꯇ ꯃꯗꯨꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯀ꯭ꯋꯥꯛꯂꯩ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯨꯕꯨ ꯂꯧꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯄꯤꯌꯥꯏꯅꯨ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏ ꯊꯧꯔꯝ ꯄꯥꯡꯗꯨꯅ ꯀ꯭ꯋꯥꯛꯂꯩꯒꯤ ꯊꯋꯥꯏ ꯃꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯆꯐꯨ ꯑꯃꯗ ꯆꯦꯠꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅ ꯑꯁꯣꯝꯗꯗꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯁꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯈꯤꯔꯝꯃꯤ ꯁꯣꯟꯖꯤꯜꯂꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯀ꯭ꯋꯥꯛꯂꯩ ꯀꯔꯤꯅꯅꯣ ꯍꯥꯏꯕ ꯈꯪꯖꯔꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯅ ꯃꯁꯥꯗꯨ ꯉꯝꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯔꯩ ꯇꯧꯅꯩ ꯄꯤꯌꯥꯏꯅꯨꯅ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯉꯝꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯑꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯀꯤ ꯄꯥꯔꯤ ꯄꯨꯔꯤ ꯑꯗꯨꯁꯨ ꯃꯉꯥꯏ ꯅꯍꯥꯛꯀꯨꯝ ꯄꯨꯛꯆꯦꯜ ꯈꯣꯏꯕ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯃꯛꯅꯅꯤ ꯄꯥꯔꯤ ꯄꯨꯔꯤ ꯑꯃꯠꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯗ꯭ꯔꯤꯕꯗꯣ ꯀ꯭ꯋꯥꯛꯂꯩꯅ ꯑꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯄꯨꯊꯣꯛꯇꯨꯅ ꯌꯥꯋꯥ ꯄꯔꯩ ꯁꯤꯡꯒꯣꯏꯅꯕꯁꯨ ꯁꯥꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕꯁꯤ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯐꯩ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯅꯇꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯇꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯕꯨ ꯃꯥꯡꯅꯕ ꯁꯤꯟꯒꯗꯕꯅꯤ ꯄꯤꯌꯥꯏꯅꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯄꯣꯡꯐꯥꯏ ꯑꯁꯤꯒꯤ ꯃꯆꯨ ꯁꯛꯂꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯀꯔꯝꯕ ꯃꯆꯨꯗꯅꯣ ꯅꯍꯥꯛꯅ ꯃꯌꯥꯏ ꯆꯝꯕ ꯃꯆꯤꯟ ꯌꯥꯎꯗꯕ ꯇꯦꯟꯗꯣꯡ ꯑꯗꯨꯕꯨ ꯄꯥꯏ ꯀꯥꯞꯇꯧꯔꯤꯕꯗꯨꯕꯣ ꯄꯤꯌꯥꯏꯅꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯔꯤ ꯅꯤꯡꯒꯩꯃꯨꯛ ꯆꯥꯎꯕ ꯁꯪꯕꯥꯏꯒꯨꯝ ꯌꯦꯡꯉꯨꯅꯤ ꯃꯇꯧ ꯑꯁꯤ ꯅꯨꯡꯗꯨꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯎꯀꯜ ꯑꯃꯗꯤ ꯂꯩꯔꯔꯣꯏ ꯆꯠꯂꯝꯂꯣꯀꯣ ꯂꯥꯏꯔꯝꯂꯦꯟꯗ ꯍꯥꯟꯅꯕꯨ ꯂꯩꯔꯝꯂꯣ ꯑꯁꯨꯝꯅ ꯃꯔꯩ ꯀꯌꯥ ꯇꯧꯅꯔꯕ ꯃꯇꯨꯡ ꯀ꯭ꯋꯥꯛꯂꯩ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯄꯤꯌꯥꯏꯅꯨꯕꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯇꯧꯏ ꯀꯣꯟꯅ ꯊꯪꯗ ꯑꯗꯨꯉꯩ ꯃꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯈꯤꯕ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯃꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯥꯏꯁꯣꯜ ꯑꯗꯨꯕꯨ ꯁꯣꯟ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗꯨꯗ ꯀ꯭ꯋꯥꯛꯂꯩꯅ ꯄꯤꯌꯥꯏꯅꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯊꯧꯗꯣꯛ ꯅꯨꯡꯂꯛꯇ ꯂꯥꯂꯨꯕꯨ ꯆꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀ꯭ꯋꯥꯛꯂꯩ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯊꯥꯔꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯀꯗꯝꯅꯨ ꯃꯕꯣꯛ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯊꯣꯏꯅꯨꯅ ꯊꯦꯝꯖꯤꯟꯕꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯄꯤꯌꯥꯏꯅꯨ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯔꯤ ꯑꯁꯨꯝꯅ ꯑꯗꯨꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯆꯠꯊꯔꯛꯂꯕ ꯊꯧꯗꯣꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯕꯨ ꯂꯤꯛꯂꯥꯡ ꯑꯃꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯀꯨꯞꯄ ꯂꯤꯛꯂꯨ ꯑꯃꯒꯤ ꯄꯔꯦꯡꯅ ꯂꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯂꯤꯛꯂꯨ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯃꯥꯜ ꯑꯃꯗꯤ ꯋꯥꯏꯅꯨ ꯂꯩꯃꯅ ꯄꯣꯔꯝ ꯀꯌꯥ ꯑꯃꯨꯛ ꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯅꯤꯌꯥꯏ ꯑꯣꯏꯕꯗꯨ ꯂꯧꯅꯕ ꯊꯧꯔꯥꯡꯂꯛꯈꯤꯔꯝꯃꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯃꯈꯛ ꯅꯣꯡꯃ ꯀꯥꯡꯅ ꯇꯔꯥ ꯈꯨꯜꯂꯛ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯊꯋꯥꯡ ꯂꯩꯃ ꯏꯃꯥ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯑꯗꯨꯗ ꯌꯩꯔꯛꯏ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯤ ꯊꯋꯥꯏꯗꯨꯅ ꯇꯥꯏꯕꯪꯂꯛꯇ ꯇꯧꯔꯤꯕꯗꯣ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯔꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒꯅꯤ ꯈꯟ ꯋꯥꯈꯜ ꯀꯌꯥ ꯃꯨꯟꯅ ꯇꯧꯖꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯊꯋꯥꯏꯗꯨꯕꯨ ꯂꯧꯁꯤꯜꯂꯒꯦ ꯈꯟ ꯑꯍꯤꯡ ꯑꯗꯨꯗ ꯆꯥꯅꯤꯡꯁꯤꯡꯒꯤ ꯋꯥꯡꯃ ꯏꯄꯥꯛ ꯑꯗꯨꯒꯤ ꯇꯣꯔꯕꯥꯜ ꯑꯗꯨꯗ ꯊꯋꯥꯏꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯊꯋꯥꯏꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯇꯥꯏꯕꯪꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯅꯥꯅꯤꯡ ꯑꯗꯨꯛ ꯇꯧꯔꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯊꯥꯖꯤꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯒꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯊꯋꯥꯡ ꯂꯩꯃꯅ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯁꯤ ꯑꯅꯥ ꯉꯥꯛꯇ ꯉꯥꯏꯔꯤ ꯅꯃꯥ ꯑꯩꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯊꯥꯖꯤꯒꯤ ꯊꯋꯥꯏꯅ ꯃꯁꯤ ꯄꯨꯝꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ
ai asibu asumna fattaba haibu oirambro hausikti lambi lasidigi amuk samai leiraroi pumnamak tumnamangan gani ayhakna thawang leimana onare wakhallado tilangadu khayotna amukta khanthagodo thajigi thawaina madugi matam henkhai karigi ngasigi nongja sigum adungai matamda ayhagi thawaina thongkhong iratringai matam maduda karigi nahangna thoglakuna aigi itengu pangbiramdi nang sumakhoigi yawadu khonpham adubu inkhiba natra thawang leimana matam adugi wari singadu loinamak liduna khanglam wari adu tarubuda thawai du mabukning adu olakpagum ta ngayak makhoi ani wari san asumna wari sabana maram oirega hausikti thajigi thawai gi mabukning adu pon ori kona thangda lairimi mahakpu yengduna hairaklambi taibang nilakta tilingai inning ikhatam na bolai zaba panghaudeda ima nahangna hariba wafam madusu ay yaragi adubu algi aningba apahamba amadi nahangna tunghandiba tai thawang laimana thungallagi karina nangi aningba apahamba do hai thajigi thawaina mahaki ningjari bado tapna hairaklambi aibu amuk taibang nilakta tilhanbi aigi pusi sengjela dubu amuk makhatana sathanbi masina aigi apamani thawang laimana madudi yaroi nangi haksangat hawaiga to khaibabu laikhrabani amuk punsinba yararo thawang laimadu ngyak amuk wakhal taw aduga hairaklam thari nangi apamadu thunganingai nahaki mapuk langola mapoktuna tayong lakta tinduna nangi sinthabu pangsa lamlel isik thelasina phunphamlen oigi lamdang oina pomjararodo mawahai konpham adubu tabada hawaidu aduki matik nungaiba fawi ima mahaki wasak parai tunginna thawaidu keku lot mapuk langola mapoklakpa matamdo ngaiduna laikri isialanigi itin fampari pori anigi langdai naken thamadi yening tha aniya sibu langdai ori matamasi diliklu adubu mangkhidaningai naun yening songakpa haibagumado oirari yening asia atai karisunati kadam nugi pibuk nungda naufam nungda lairiba mamu madubu mahaki hangtakta amuk liklu magi wari adu lirakhigani mayai sabuk asida lairiba isil anigi mayai lokman asidagi laiji ising soklaga ningthina iru sadengbabu madugi wari adu amuk khunkat patari matam magi khonglai tunginna kadam nu thabum tara suratna pibuk nungi nawadu taibangda phaurari mamum oina satlari mamu mahapu nungsini yengja masawi mahaki wasak nga koloi minglen wai thonaramadu lauraga masamum adugi minglen bu laisna haidna koloi ki liklu hariba wari adugi season 2 lokman hariba wari asisu matang asida losinjai wari asigi chapter 3 oina mayangi mafamda athu matamda puthok sirklagan liklu gi makha lokman asi loiba fau mayamla tabirabadi soidna wari ani asi wakhal tabigani haidna ningsingjai wari asibu ibirakpa yoni san lai khuram wari asigi makha taba saru asi mayam punna amuk ngaiminarasi amuk kahna bikas ning thongna mayam bu khurumjai